Eastern Satellite ki pau miyeng tabli bakwai punong pu mitan ke samam berak mana kurum jari han bada maru pau lak liba April tara manga dagi chayol ani sangthagaduri ba lockdown asi smart lockdown haina khanagaduri COVID-19 na maram waraduna lockdown wakibida sana wa polam singi tengbang lepnadri amasung Manipur gi bimi ningombam ngasi Jenims tagi discharge tawkre haujik masa taba pau Lagliba April tara manga dagi chayolani sangtharagani hariba lockdown asi smart lockdown haina khanagadori mathangi lockdown asida awang nongpoki oina khara komthokloba jana leiri lockdown asina miyoi kayagi hinganabagi pambai amadi senthok lambi leiraktaba fibam asida bharat ki top official singna April tara manga dagi haugadaba smart lockdown asida bharat pu red zone orange zone amasung green zone haina zone ahum thokna khaidokloba jana leiri Hariba smart lockdown asida Raija Kharada Hanadagi Hena Cheksinba Aduga Raija Kharadana Khara Komthoktuna Industry Amasung Officing Hangnaba Ayaba Pigadauri Hari Haujik Fawbugi Oina COVID-19 na ka hena sokreba awang nongpuki lamdam ase green zone da leiba maramna mahusagi punsida hanagum halakpa jana leiri adum oinamak smart lockdown asigi manungda isa isana cheksinba amadi coronavirus asina mang takhandanabadi honaba changi hairi Lakhipurda leiba athoba ningsinglupna rajya asigi corona relief fund ngarang Assam gi chief minister da lupa lising kun silchar DC gi kuthangda sinakre haina lup asigi president RK Sanahalna thadorpa cherol amada hairi ngarang gi thoromda lup asigi advisor kangabam Shanti Kumar su saruk jaki Lakhipur constituency ge MLA Sri Rajdeep Golana mahaki private fund ge Lakhipur municipality ge manung san leiba ward number 9 amasung 10 ge jumnak cha makunda cha naba polam sing ward commissioner lesungbam Robindro ge kuthangda haukiba April 13 da jenthokre hairi koi gi ngasi janjari ba anda ki lockdown sida leita lai ba singda cheng ge kaji koi hawai alu thum sabon inok chabani maki koi gi MLA Sri local MLA Sri Rajdeep Gola gi magi dagi inok chaba cheng hawai ni ado masi leita lai sina rik phangi bisingsi pembi na baina ai mayamda kurumna hajari Sonai Lamagram Khunau dasu ngasi Maimum Tomal Thambal Charitable Trust nasu jumna kunthra manga khangalaga cha naba polam sing jenthokre Sribar dasu ngasi amsu na sinduna nationwide lockdown manungsida nomagi su nomduna sajariba imungsingda chanaba polamsing jenthokre haina lop asigi Lakhipur district committee ge president Kabrabram Bikramjit na khangalakli Palarbon dasu ngasi urum laika yawol lop Palarbon na khungang asigi jamna lairaba jumna humbuni thoida lockdown asina maram oiduna sufam nompham leiraktaba asida mateng oinaba chanaba polamsing lop asigi secretary Maisnam Somaresh ki lusing makhada jenthokre haina Loop asigi finance secretary ahong sangbam mangi na khangalakli Lakhipur khunau da leiba sanarogi loop United Football Club ki member sing na haukibe April gi tang tareta khungang asigi nongmagi su nomduna chara tanjariba jumko kunthra manga da chanaba polam sing jenthoki haina loop asigi member Iboton Sharma na khangalako paw mada hairi Lakhipur Junior College Fullerton ge managing committee ge member oirambi Thoksom Ongbi Lilabati Devi na haukibe April 3 da Manung matam sadan laikidabada college asigi managing committee gi mahut sinduna secretary Laukham Atol Singha amadi college asigi teaching amadi non teaching staff ki maigedigi college principal Laisram Gulab Singha anina thamoi sona awaba phongdokli haina khangalakli Manipur gi ahanba COVID-19 positive oikrabi bhimi ningombam mahaki aroiba test loiraduna ngasi Jenims tagi discharge tawkre Bimi ningombamna negative oraktuna discharge tawkibada chief minister Nongthombam Birena Jenims ki doctor sing amasung staff sing da thagat pofongdokre Haujik aroibada maroiba paw amukhanna Lagliba April 15 dagi chayrol ani sangthagadoriba lockdown asi smart lockdown haina khangnagadori COVID-19 na maram oiduna lockdown oikibida chanaba polam singi tengbang hojik chut pina belepnadri amasung Manipur gi bhimi ningombam ngasi Jenims tagi discharge tawkre Paulo Jere